Paushade Impum Ukipamar Upapau Karab de Togzare. Japanese lawmakers in Su Taiwan the Tongre. Sainana Tawan Boki Handuna Mamangda Amukta Ukitiba Monda, military drill Taukrapamatunda, democratic levels in official Kiasu Tawanda, Laktuna support Utpakitabak Leptana Satari. Kwaidagi Nova Concert Winner Itadasida United States Ki Policy Researching Amazon Japanese lawmakers in Su Tongre. US की स्टैनफोर्ड यूनिवर्सिटी की ओवर इंस्टीट्यूशन थिंक टैंक की पॉलिसी रिसर्च सिंह उनबदा तवान की प्रेसिडेंट साइ इंक्वेन इंग्लिश सिंह बगजा पदियंगै कनि फांदा तोकिबा चाइना का उनकना बगी थदुक पल्लतुना मदमदुद मिलिटरी अमसुंग बिसम न तवान बो ngak senana ba pun hona ki ana fangtoke maram da ngak thokna bagi damak lan sokna ki ba aduna tawon ki yam ki pungning lepa asi force amatana nik han bangam loi hai bado takliana anti china web president asin hai ki Matung damang na Japanese lawmakers singazu unaduna tawan ki mayukta China na lan toruk patarabadi apun ba Indo-Pacific lamdamta saitheng pigani ana fangdoke. Japanese lawmakers singadu ultra conservative oiva kaiji poriyan lusing mani mangna sayul khra ki mamangda China na chataki ba military exercise kana yaning taba fangdoke. China ki action singadu democratic value dingka tamba logi maka thingba amasung human rights yo kana bagi wakalon. Mana ba Japanese amasung tawad ki miyam da kai thong da ya bangam loi taba mane China ki meke digi satar ku trade do aikweni ya de ana Japan tawad parliamentarian corporation ba poriana hai ke maka tarak wa atopa pauda Iranian nuclear agreement Israel gi mafam da disanaroi prime minister Lafayette Iran amasung world force sing ki marakta Englising ani taraga mga ki nuclear gi agreement amok hingga dan na bahai basi Israel na janing de yana ba mo porak patara ba sumatu Israel gi mafum da disanaroi ana Israel gi caretaker prime minister Yair Lapid na France ki president Emmanuel Macron gi mafum da khan krai de nuclear agreement amuk hingga dan ba hai basi yaning de madu Israel gi mafum da disanaroi ana prime minister na president Macron gi mafum da yamna mayak sena khan krai Iran ba nuclear khulai gi mapangkal fangandana ba Israel na tawba yaba tawgani ana Israeli prime ministers Office PM ona thadurakiba overall amada fongdoke Lavida masung Macron Iran gi nuclear issue matang da phone da yamna kuina wari saraki aina warol adu da haige Iran na tawri basi makhoi gi overform yaw natragana satkro abasini makhoi gi overform asida original agreement Englising ani tara manga da sign tawna kiba joint comprehensive plan of action natragana JCPOA natragana Iranian nuclear deal araga khangnaba da yaw kiba akaknaba thamba kya gi wang matani ana warol adu da haige Nakalamaromda na Ukraine ki konungda Independence Day ki thorom sing thengre Zaporizhia da Russian attack sathakre Euro ki khwaidagi zawba nuclear power plant manakta kuthongna river aduna mangtak ninga yoba nuclear ki thawdok ama thokpa yabagi akiba hengalagli gai Zaporizhia region da Russian artillery amazong nongthaki attack sing sathakre Soviet lengak makha dagi Ukraine na ningtam phangki banabet pangthok kadorba hayang yumsakai sagi Independence Day adogi mang oina da Russia na attack sing adu sataraki bani Ukraine so ahen ba attack sing jathrak ya pagi war from phongdok tan ding tambagi thorom sing adu miyamna pangthok pada athing ba thamke Russia na Ukraine da February kun ga phari ta lan tor khiwa dogi matung thuna ba Russian force in the fighting given nuclear power plant laiba Zaporizhia region ki town kyamuk da Russian artillery kyamuk ka salakre masong nong tak tagi attack sing jathakre nuclear plant adugi reactor taruk adugi manung dagi amba kari gumba artillery cell na pan ki ba darabadi mang tang ninga ki fal thokani ana anapudlai ba Ukrainian sing da akiba phongdorakle Office of the UN High Commissioner for Human Rights na Ukraine makoi ki monitoring mission ki warol palodo na ningtaw ka ban vitai ke February kungamari amasong August kunmathoi ki barakta maru ina artillery rocket amasong missile attack sing da misam lising mga sa mga marfuga taret chikre amasong lising taret chanipan marfudra sokre Thadaru gen bagi lana sa yam trabada angang sampan umbudra ni thoi chikre natragana sokre ani UN gi Children Agency UNICEF nai ge an poinem bifam da Miyam da fongdok po aram bayaba amada apun ba Ukraine military ki siba masing lanmi lising mapan rom ni ana Ukraine ki army chief general Valery Zalu janin hai ki Russia na makoi ki lanmi ki asikra ba gi habadu hai ki de adobo Ukraine ki general staff na siram bayaba Russia ki lanmi sing lising ni foga manga samri rom oigani hai ki adobo hariba sing asi pau ki agency sing na sumbra lan bra habadu amada khang bangam de Nagalambaromda Ukraine amasung jiblo naba EU ki lebak singna anopa security format awasiam kre Ukraine amasung jiblo naba European Union EU ki lebak kiana Kiev initiative kawa anopa security format amasiam kre masi resident thak tamateng pinana bagi tabak yang kana bani haina Ukraine ki president Volodymyr Zelensky na phongtok kre
Zelensky na phongdokhiba matungin anuba security format asida yauriba lebaksingde Poland, Romania, Slovakia, Hungary amasung Baltic Statesing oriba Estonia, Latvia amasung Lithuania ni haire atai yawning balibaksing gidamaktasu thong hangthokli an president haike anuba security format amasem liba asi Euro Atlantic Enlightenment gi manungda yamna thajaba yaba thabak amane khosan bariba sina biyeng thamgadoriba asi security ga mari leidaba isu wakta gi madang tani ana Zelensky haike mana thoidokpa akupa marul di phongdoki de video gi khutang da piki ba pausil am da president ani suba sahi Crimea platform atang ta supan ge masagi samita sida Germany, Japan, Canada amasung military alliance state gi leaders ina wangang gani haire Europe, Asia, America amasung African continent gi leibak yangkai ki matak ta saruk ya gani haire Crimea platform asi mamang sei da hawdo khibani masi Englishing ani taraga mari da Russia na kutum chanchan kiba Crimean Peninsula bo Ukraine da amuk hanjan na da bagi dambak leibak ya gi support fangna ba Ukraine ge sarkar faikat ba khongtang amane Black Sea da yawna maru eba lamdam amuk oi ba Crimea asi Russia na kutum chanchin duna leira baso international law gi makha da Ukraine gi saruk ma waire marga sida Poland gi captain Warsaw dagi fangba pau amagi matungina military amasung miyo bagi awa anada mateng pangna bagi matangda President Zelensky na wa khanana bagi dambak Poland gi President Andres Duda kipta satkrai Russia na Ukraine da landa ba haukraba matungda Duda na Ukraine da salibasi andaki asina de raksobane NATO gi akan ba member state oi ba Poland gi lusing ba si Ukraine bu mafung phana support dawtuna lagle magaji kipta leiringe da ngasi Crimea platform gi summit chu online da saru yagani haire Russia na Ukraine gi infrastructure thogana da honaragli US Lagadur ban mit khara asida Russia na Ukraine gi civilian infrastructure amasung sarkar gi facility sing thogana da honarakadori and US State Department of Security alert warning tawgre Russia na torka da attack ya asina maram oiduna Ukraine da leiriba United States ki citizen sing kudakta Ukraine thadok view aina Ukraine gi capital capital leiriba US ki embassy na kangan kre US ki citizen sing da pi warning amada State Department na makho Auna fokhaiba natragana siren khongpa tarabadi kudak ta tek ta kai roidaba mafamda sensin gedabani ana khangan ke yum natragana awangbu building da leiba warabadi structure gi makha itang thangba da chen thagadabani amasung thong natragana thonau dagi thamna wall gumba gi manakta phamtharaga leigedabani aina state department na khangan ke Russian civilian infrastructure sing da target tawba horagani abagi yamna mayek sangpa pausing US intelligence community na fanglaba matung da state department warning adu tawkibani haire US ki makete ki warning tawrli basi hayeng Russia na Ukraine da landa bagi tha taruk subana bit mang oina dani hayeng se tanja yamna chana Ukraine da Soviet Union ki makota gi ning kha tamba phangki bagi no bet chu tare aroi be content sing asigi markui ba pau khara asiba pau dam jari ba mari local news YouTube channel asidagi yang beri ba punama padaga jari channel sina dom da kana badi subscribe to be business subscribe to be romoina na like and share to busu ka wi ka nopna makpo amakhanna thaga jari